ngasi numida wairam phongkhiba tungan Manipuri siphongsing amasum thokiba thodok wathoksing digi maruoibe I pausing khongasaraga Manipur top channel gi maiketi gi myamda thamjagi ahanbada Congress ki lusingbani Manipur laktuna Congress mirep ena mai paknaba board khomgadari Saliba thasigi kungani panamasum Mars manga ratang ani thokna pangthokodoriba Manipur Vidhan Sabha gi election nakshilakpaga loinana tungan National Party ki lusingbasing Manipur laktuna board khomgi thabak kankhalakdari Pausi ki matungini International Congress ki maruoiba lusingbani Manipur laktuna election sigamadi leinana board khomgadari Saliba tha February 15 Indian National Congress ki lusingbi Priyanka Gandhi Manipur laktuna tungan kendra gi miyam go unaduna pangthokadoriba 12 suba Manipur Legislative Assembly election asida Congress Party na lengak painabagi damak board khomgadari Loyana Indian National Congress ki yamna maruoiba Rahul Gandhi na February 12 Manipur laktuna hausik miyam gi mangda taduna leidiba election asigamari leidana board khomgi thabak sathagadari Indian National Congress ki yamna maruoiba miyani na Manipur laktuna Congress ki mirep singi board khomgadoriba sigidamak lusingba anina Manipur lakadoriba si Manipur Pradesh Congress Party na makoyani bu tarama oknaba sem sabo hawkre hainsu pausina makhatari Atopa paw manamo mayang Imphal Kendra da election ga mari leinana pamdaba thodok-sing leptana tholakli Taragani suba Manipur Legislative Assembly gi election nakshilakpaga loinana mayang Imphal constituency da election ga mari leinaba pamdaba thodok-sing leptana tholakli masigi manungsana ngarang numidang constituency sida NPP gi mirep oidiba urikhimbam Ramesh ki loinabi yawba team amada BJP gi workers sing live attempt tarakli haina maral sirakli Hiramasiga mari leinana ngarang numidang atheng bara sekmai jinda leiba Ramesh ki yumna pangthokpa pawmi sing unabamada Ramesh ki loinabi nirana phungdokibada ma ngarang numidang waira mayang Imphal thana awang lekai da leiba makhoigi sagai imung amada sakhi adubu makhoina imung adudigi wari watai sanarga thoklamdaida gypsy ani na BJP gi worker kya holaga makhoigi lambi thalikhi loinana ngahak leiraga makhoina lairiba imung aduda nungna thajinma amadi nongmai round kya kapai horakhi Masigi matakta makhoina sangluriba sagai imung adugi nupi fawba BJP gi workers singa fuba horaki adubu thodok thokpamda mayang Imphal Police ki team matam sana lahobadigi hena kudong thiba nangadabadigi kanmanga mawki hari mataw asuna BJP na state asida pangthokadoriba election asibu nampu safuda miyambu ken khangalaga pangthokna bo hona basilebak thibani Hiramasida ECI gi mekeri gi so akan mamiyeng sangbiduna miyang Imphal Assembly constituency da miyamna free and fair oiba election ama pangto onduna miyamna apamba miyut adu maningtamna khanbi hanbiyo haiki amarom da pawmising una baduda sarugya khiba yumnam gobina makhatana phungdokibada miyang Imphal constituency da BJP gi mirepsu oiriba kendra sigi MLA ke Robindrona maki mayumanakta atopa candidate amatagi miyoi sangba yaroi haibigi matagom satharaliba thawung semai jindagi khodrak fawda leiba naha singna yaning de sohari Makasa tharak poina ngasi state si goiriba COVID-19 update myam na thamjage ngasi goiriba positivity rate se dum hantharak tuna 6.9% leiri punami ahum COVID-19 positive oiba lekhidre mi samaga tarana nauna positive oiba thengnarak le duga mi apunba lising amaga satrukna nauna COVID test toki ngasi COVID-19 positive oiba thengnarakhraba mi samaga tara ase Bisnupur dagi taraga mari Sandel dagi ahum Chuchampur dagi mari Imphal East dagi kunga mapan Imphal West dagi kunga mapan Kangpokpi dagi ahum None dagi amma Senapati dagi amma Technopol dagi amma Thawal dagi taraga nithu amasum ukul dagi marini Laikidraba mi ahum asna Imphal East West dagi amamam amasum Thawal dagi amma punna ahum laikidra hainisu claim tawri Lakliba April thada pangthokadoriba Jawahar Navodaya Vidyalaya gi entrance exam da sauna mai pakpa ngamnaba vector tutorials Imphal na online crash course classes 6 amasum 9 haujagadori February tarik 19 haujagadaba course asi nimit nifuga manga supna pangthoksagani internet facility leiba mafam ama hektadagi yawba yaba course asida yawbi hauduna Navodaya da admission fanghobagi khudong sabasi lobi hau loina na tutorials asina class 10 bosem gi regular foundation course su February 19 haujagani akupa marorgi damak pizariba contact details singa sida paw fobiu makasa tharakpoina topa maruiba paw khrana kendra amagi miyut oiraga praja gi seba tawgi haina tholakpa lairik laisu hoiraba manibabu likma bangi wongang yaung
इल्लुरगा निगोल मपामदगी तंथुरक्तुना संदुल उपु पुरगा लाकपगी वांगांगनी Education Minister S. Rajan haikre taraganithoi suba Manipur Legislative Assembly Mikalasigi nomination file to the Aran Bama Yaudi. Mark affidavit to the Aran Bama hek Putorak nomination file to Ripaduda resign to Zay. Wapam Singasi Salam the Liba Marki Mayum the Palmissing owner of the Mana Fondo Kivani. Mana Makataraduna Mana nomination file to Wadu R owner low in the sector of Matuna Marki nomination paper ado accept opening. Tang nipan da makna submit tawkiba duda semdokpa yaroi loina upload tawkrapa ngaktani lana pressure tawbigano lamsang kendra da tungan party ki candidate oiriba manibabu ligmabam pukrabam sumati kundrakpam kanba amadi arambam karanjitna lamsang kendra ki development pamjaba puksel sengna BJP bu nungsijaba amadi aingonda board pijaningdiba praja miyam da lana prasar tawduna phongdokliba sing asi yumpham yaudabani Mediana mapangal solingai amasum khabar kyada udringai matamda pangang da ngangbadu hauzik electronic media sukholaba matam sida pangang da ngangli basidi tawbigano SARS pangtauda tawribasi prajana lawbiruno kendra amagi mihur oiraga prajagi seba tawrage haina tholaklaba larik laisu hairaba mana education minister huran mani haiba sigum woi haibasidi haifam thokte asigum wahai sidi ningol mawa iluraga Ningol mapam ni kita thuralaga sandol upupuraga lakpa manibabu mabangum manangang adabani larik leisu hairaba singnadi ngangloi MLA amada sigumba masintiba parliamentary weda buwangang basigi mathakta ningtoko abanu mita defamation su tawraga ni hanisu phongdokiari Makasa tharak poina tendakpa top state sig wangbar thopa paw khrana Meghalaya da NPP de yaukiba Congress ki MLA manga suspend tawkre Meghalaya da handak te NPP de yaukraba Congress ki MLA manga makoi gi primary membership te gi suspend tawkre amana state asida thamlamba night curfew lakthokiba ga loina school sing mapung fana function tawba hokre amasum COVID-19 gi case hantharakpadagi night curfew lakthoktuna school sing mapung fana function tawon kibani harisu pawsnes makhatana palli Amaramdana service cut Khut Thoknabada CRPF ki assistant commandant ama Sire ama Sokle service cut ki Vizapur ngase ayuk mawisingna attack torakpada chamaga humfuga nipan super battalion CRPF ki assistant commandant ama Siraga Jawan ama Sokle hari laikhidraba assistant commandant adu Santibushan kawi haiba khangmangam kre soklaba Jawan adu anakpa hospital pukatunu laikana kre hari hansu pawsna su phongdorakli Loshilak point to Papa, and Numidang Pung Tarik Matung like I wang with the Gilak Patingley. Free and fair election Gipandam the Lakadori Taraganito should be State Assembly election as Sigi Damak, the Nambol Konkam Youth Club and Library Namiam the Wapum Kratam Ragli, General Secretary Natadorok Pastirolosida, Club Asigi jurisdiction Manung the election Mari Lainana candidate Amatagi Plague Yungba, Sinkat Pa poster Tet Panatragana Saksa Haizana Punama, Tingduno Lakli, Makatana Tinkigani. Election Gamari Lainana Club Asigi jurisdiction Manung the Sel Yenba, Posa Yenba, Tingli Amadi Tinkigani, Numidang Pung Tareki Matung the Laikai Wang with the Gilakam Yo in a board comba Madilupa, the Shingmangatiki Puduna Sapa Tingle, High River Selasi Purama Ting Narabadi Matiksabu Kudam Pibang Amdrabadi, High River Saint Pamadu, Club Asina Pazingani. Election Pangtoka the Bapung Fugani Pangi Mamana Club ki area Manung the election Gamari Lainapo office hangba, Tingduna Lakli, May Carbon Sasaba Yon Bamadi Yen with Tingduna Lakli, Amadi Tinkigani, COVID-19 pandemic Laiset Ki section Torong Gielaga Club Asigi jurisdiction Manunda, public meeting to Tingduna Lakli, Madaki Warep Singasi Wang with Kanaguma Sinasa Tarabadi, Club Asina Rock War and Arroyo Ganisohari. Adu haujiku ina di miyam pawak si matang sa lusinjarage amasum patok sa kibla suwa kibla lang kibla kaya yauro sa miyam nangakpigani matam gyoba maru ebi pawak sing su miyam dali palaitan update pizara kaya nisu sa nila sige mekedi gi miyam na tamzari and thank you.